Manipur laiba irang asi loisinba ngamnaba miyamgi oiba apunba warep ama launabagidama 2 years of Manipur crisis haibi hiramasida Manipur People's Convention ama pangthoklagani haina Cocomi gi convener Khuraizam athaubana fongdokrai Imphal gi lamphel pata laiba Cocomi gi mayai loisangda pangthokhiba pau gi mifam amada athaubana makha taraduna convention asi lakliba May 3 gi ayupung 13 makhai taba matamdagi Khumalampakta chathagani Serasida kumzali singani kun gahumdoi May 3 dagi haurakhiba irang asi lakliba May thagi ahum asida chahi ani chapchana mapung fare masiga iroina na serasigi miyamna khoirang khoisaw na bamadi tawfam khangdana lakliba sigi waroisina mapurakpa ngamnabagidama convention asi pangthoknaba sem sabani India lenga ki maikei digi masak thokpa thawak thoram sing pangthorakpagi mami uwa fangdaba India lenga ki tawfam thokpa thawak tahonnaba Laiba asigi citizen amagi fangfam thokpa right sing fanghanabagi warip sing logani mifam asada lamdam asada khundaminari bayal hau furup singi mipum khudimakna sentha leptuna saruk yaminasi haina apel tawrakli India government amagi tawfam thokpa crisis asi gi masak sing asi khangdok minaba masigi factors sing khangdok minaba conflict asida crisis asida responsible oliba elements sing khangdok minaba aduga punumak sing adu India government ki mafamda lebak miyam gi ba punba kholauma thamduna apunba demand ama set tawduna India government da thabak pangthok nanabagi adum laba warep sing tananaba hona jagadoriba sing laba miyam gi mifam asi mari lenaba district administration police traffic lona lamdam asida club organization Maira Paibi market ki bazaar community sing mipum kudimangna angam mongda contribution pibi duna pangthokadriba mifam asi ing tabna kaya do yaudana pangthokpa ngamdana honabada punamangna cooperation pibiu